Pukhau ahalupta Manaona na pokminaba Mayamba Thangna Thinduna Hatkhre mihatpani hairib Manaona police na phakre ngarang numidang pung 12 taba matamda khunthrakpam AC ki Sagolmang police station gi manung sanna Pukhau ahalupta leiba imung amagi machin manaw khana chainabagi thokdokta Manaona na pokminaba Mayamba Thangna Thinduna Hatkhre Mayamba Thangna Thinduna Hatkhre hairiba mioi adu police na phakre hairi thokdok asigi matangda pause asina phangba paugi matunginadi Manaona Thangna Thindbadagi leikidraba mioi asigi mamik Naurem Amudon sahi 39 apokpa en thambau kawi Pukhau ahaluptagini mahakbo Thangna Thinduna hatle hairiba Manaona adugi mamingna Naurem Kulu sahi 13 kawi hairi thokdo asigi matangda Golden Star Club Pukhau ahalupki machin chatpa mioi mana phokdorokpagi matung inadi leikidraba Naurem Amudon hairiba mioi asiga mahake loinabi Naurem Ongbi Victoriana ngarang numidang pung 3:30 taba matamda club asigi president gi yumda laki aduga mahake maporoiba amudona mahakbo phuba chaiba tawre madugi matangda maporoiba khara warak pinaba haijaram ki hairi masigi matungda club ke president amadi member kharaga lonena Naurem Amudon gi mayumda satuna unaduna khana chenabgi thabak makhatana tobidana haijaki lonena yu thaklaga nupi angang phuba saibagi thabak makhatana tobiganu haina so club ke maikaidagi mangonda haijaki hairi masigi matungda mafam adudagi club ke mioi sing thorok laba matungda laikhidraba Amudon bu Thangna Thinduna hatpani hairiba Manaona Naurem Kuluga club ke mioi sing amuk thengna dun wari sanaba aduda mahaki Mayamba Amudon asi yu thaksalaga nupi angang ot naibagi thabak tawi Mayamba hatkani handak tingak piba ngamnaru haiba wafam phongdoraki maduda club ke maikaidagi aduguma thabak tawgunu ningthina wari sanaduna khana chainaba tawdana bahona biu hairam ki hairi masigi matungda club ki mioi sing ado thengjilakpadagi mayum da hanarakhi hairi adubu numidang pung 12 taramdai matamda laikhidraba Naurem Amudon ge loinabi Victoriana club ke president telephone tawraktuna machin manaw ani yamna kana khana chenabagi thabak sathare amukta khambiu haijarakhi adubu club ke kangbu singna mafam adu yaudringai da machin manaw khana chenabgi thokdok thokpadagi Manaona Mayamba Amudon da Thangna Thindbadagi sire haibasi takibani haina pokse sida phongdoraki masigi matungda Mayamba Thangna Thinduna hatpani hairiba Naurem Kulu police na phakre hairi AR gi convoy de attack satakibagi thawong Kno amasung UPF na condemn tawrakli ngarang numidang waidam Bisnupur district ki Nambol da Assam Rifles ki convoy amada attack sataduna Assam Rifles personnel ani sikiba duga mangana son khibagi thawdok adu hausi India government ga ceasefire sign tawnariba Kno amasung UPF ki maikaidagi akanba mawong da condemn tawrakli Kno amasung UPF ki Publicity and Information Department na thadorokpa cherolamana hairibana former Chief Minister N. Biren amasung Kokomi gumba miti civil society organization singna mamangda Kokizo community singi mayokta anti-national amasung narco terrorist ki thawong kya sathai haina maral sikibani adumakpo Kokizo singi maikaidagi aikoi armed force singda maru oina counter insurgency operation sathariba Assam Rifles na asigumba misimina thokpa attack asi amukta phawa sathakhiba leite historical record matungina belly based insurgent group singna mamangi matamda Assam Rifles attack tawbugi thawong kya laikre Assam Rifles na sathakhiba attack adu akanba mawong da condemn tawi asigumba hingsa gi thokdok sing asi matung thondana ba khudakta mari lenama sing miyeng sangduna thabak tawgadabani hairi marak asida thado student association asu ngarang Nambol sakang daw sing attack ta Assam Rifles ke nab subedar sam kurung amasung rifleman Ranjit lekhidabi thokdok adu akanba mawong da condemn tawi hairakli association asigi cherolamana hairibana asigumba terrorism gi kayanba thong asi condemn tawi lonana athuba matamda thokdok asida chenariba singi mathakta justice purakadabani haina demand tauri hairi sakangdaba miyoy amana mawna amagi koki sarukta thangna yalaga sanaki likthatuna pokre soklabi mawna Rasmedi city da hojik layamgi thabak sathari ngarang numidang wairam pung 9 Kulum taba matamda Impal West District ki Sekmai Esigi Lamsang Police Station ki manung sanna phumlok sifai maning lekai da leibi mawna amana sak thongduna leiningai da sakangdaba miyoy amana mawna adugi koki sarukta athauba posak amana yamduna yamna thina solaba matung mawna adugi ngakta siba sanasan mangaga saning taruki likthatuna pokre sakangdaba miyoy aduna tamthiba mawngda phuraga thamlaba mawna adugi maming moirang them ongbi malengranbi allies isal
रोइबगी मिंग एम बसंत कवि फुमलोंग मनिंग लेकाइदगिनी महाकी सही मखाई अमदी सही मंगारोम सुरबा मचानुपा अनि लेरे थौदोक असि मौना असिना महाकी युमगी अवांग थांगबदा लैबा युमलो नबा थोकसुम सुरो साइरिबा असि युमदा ngarang numitang wairam phi sanaba langsak sakpa loiraga masagi mayumda laktuna rice cooker da sak thongge thabak tawringai da sakhangdaba nupa ama khanghoduna mafam aduda sanglaki aduga mahaki kokki sarukda athawa posak amana yanduna I tana sohlaba matungda phuba sebagi thabak satharaga mauna ha asigi mangakta siba sanagi lek adu thallaga sin khibani hairi pausina hai imung manungi mioi sangna saksangda sanglaga yengloba matamda I marakta wakal tadana leiramba thengna ki lonena sakhangda aduna thattuna phukiba sanagi lek adugi matonda yawba medal gi saruk adu leimaida tadana leiramba thengna ki lonena mauna ha asigi lukhamda athawba thanguma amana yanbagi mafam leirami mamai mamit machinbanda su sakhangda mioi aduna phubadagi pongkhatuna leirong ki masida sunatana mahaki khudangi sarukta yana sikpagi yakhon su taram ki hairi khudak asokba mauna ase wakhal tadana rims hospital da pukhatuna laikana ki lonena city scan singba lawduna yengmada phibam thina sokle haiba khangki adubo rims hospital da layengmada kudong sararoi haiduna imphal gi north aoc da leiriba rasmedi city da refer tarotuna housik rasmedi city da layengmagi thabak sathari housik phawba soklebi nupi ase wakhal tadri hairi mauna asibu tamthina solaba matungda sanagi likthatuna sen kibe mioi adu housik phawba masak khangba ngamdana leiri adubo mauna asina wakhal taraklaba matamdadi mioi adu soidana masak khangba ngamgani hairi Chandigarh ge khuda Lahore da leiriba holiday home guest house da Manipur gi isalisi amata ren lawduna leibigano MSAC Manipur Student Association Chandigarh gi akoibada leiriba Manipur gi maya maru oina ise isal singi mafamda karikuma wafum khara thamlakli madudi Chandigarh gi khuda Lahore da leiriba holiday home guest house asida hanadagi hongna ren amadi hotel sanduna service story adubu hairiba mafam asida ise isal sing amata ren da leibigano mafam asida ren lawduna laibada aduki matik sep oitaba mafamni haina association asigi maikaidigi khangalakli hiramasiga mari lenana association asina thadorokpa cherolasina hairibadi khuda Lahore da leiriba holiday home guest house asida hanadagi hongna ren amadi hotel sanduna service tawduna leiriba asida manipurdagi isalise kya ren lawduna leiri hanadagi su mafam asida nadai sadaba thong kya owner singa sathaduna leiramle handaksu ikui kuidana owner amana manipur gi satri amada nadai sada waiwata singangduna message tharamle marmaduna mafam asida makatana manipurdagi lakpa isel singamadi manipuri singna leibidana khangalakli masigi maramdi hairiba mafam asida leibada isel sing sep oidre hairi zerol sina hai karikuma makatana lebiramba tholabadi maduda thorokpa afapata khudima isai sana pobiu association asigi maikaidagi responsibility amata lobang ngamjaroi haina so zerol sina hairi Embus the Chena Bena Mafare, like Kidrabasingda, Lupa Lak Manga, ex Gracia Pigani Hykhre, Rang Midang Pung Manga Minute Yankirum Tabada, Nambol Saba Lekai, Sakang Dawsing na Contraum do Soba, Air Kikan Boyamada, Embus Toduna Jawala and Hatkebaduga. Mangana son kiba thodo aduda chena bani haiba penama ngasi ayuk police na recover Twkhre amaromda thodo aduda laikitraba singda lupa lak manga ex gratia aduga soklaba singdana lupa lak ani gi senpam piragani masigi mathakta soklaba sing adugi layengba amasung rehabilitation da changba mateng khodima government na piragani Twkhre res na phangba pau ki source matung inadi ngarang embus aduga mari lenena sathar ki operation gi manung sanna ngasi ayuk Imphal West ki Wangoi police station gi manung sanba motum yangbidagi Maruti Benama recover Twkhre gari adugi number na MN01W6624 ni gari adu mutum yangbi lambi gi sidai da khamlaga leirambadagi police na chingnabadagi gari adugi mapu koithi thibada kana amata tolaktabadagi hairiba ben adu ngarang ambush ki thokdo aduda chenaba oiba yai haina fagatlaba matung Nambon police ta sinakre ben adugi manungda yarong kiba RC book amagi matung inadi gari adu sangangai mayai kaida leiba Songtham Nehru koba amagi mingda leirambadagi police ta mioi adu mayumdagi lokatuna wahong pohong sathabada hairiba ben adu mahakna lising ani taraga tareta atopa mioi amada Twkhre haina gari adu laikiba mioi amasung leifamna singmadu khangan ki makhatana police na gari adubu laikiba mioi adu kakwatuna wangpong sathabada mioi aduna su gari adu atopa mioi amada Twkhre adubu mioi adu sapsaba kanano haina ningsingba ngamdre haina phongdo ki marmaduna gari adugi akonba mapu adu kanano haiba police na chapsana khangba ngamdri makhatana police ki maikaidagi investigation ki thabak sathari hairi